Image Paodam yang tabiri basumbo ahamamuta da kurumzari hausi maroiba pauda Robindro wo Deputy Speaker oina khankre Manipur gi miho singna nampalong kaitenda maisa kiba mapam sing yang singkre Prime Minister Modina Tripura da vote khongkre hausi pau sanona bizari Taramathui suba Manipur Bidhan Sabha ge hangduna leriba Deputy Speaker khanbagi mifam ngasi Ayupung Tarada Bidhan Sabha ge Speaker Y Kemsana preside tawduna pangthokibada mayang Imphal Kendra dagi BJP gi ticket takarkhiba K Robindro wo Boys Bota Deputy Speaker oina khankre Mahaki Mayukta Congress ki MLA Fazur Rahimna lamba tawkhiba aduda Boys Bota Robindro wo khankibadi Khallaba Robindro bo Mukhyamantri N Biren amasung opposition ge lusingba oi ibobina Deputy Speaker ge phamhamda thisinki lusingba anina parliamentary system of democracy da ruling amasung opposition khaidna dingni tingangna chatpi haikhi Rajya Works Mantri Sri TS Biswajana haikre NS Pamaida Works Department na work order pikiba adu National Highway Infrastructure Corporation na blacklist tawkibage Public Work Department ta letter pituna khangalakhiba leite mangonda work order pinaba process tawraba matung RTI khudangda kanano gumba kharana tharakpadage khangkhibani Works Department ta thabakdage potharaba mioi Work Department ke mioi mari ge manungda ama Amal Kumar asi mamangda leramba sarkana Mamang sahi lesangani taratareke December 13 phauba re-against torambadagi mangonda thabak sinakibani Mamang sahi lesangani taratareke thabak tawkhidre atopa mioi ahumdi hana lawthokrabani masi tizin hobudagini Wafamasinga si Manipur Bidhan Sabha da supplementary budget puthopagi Public Works Department ki demanda cut motion da sarugyaraduna hanglakiba wahangi pakhumda Works Mantri na phongdokibani Opposition Congress ke MLA Taramathoina Putkhalakhiba cut motion da Works Department ta blacklist Tauraba Tikadar ama thabak biramle loinana terminate tawkhraba Works Department ke Deputy Secretary amana Lupa crore kayagi sahi tawramle haina sas tawraduna pukhalakhiba cut motion aduki pakhumda Biswajana Sabha da phongdokhibani Ngarang numidang Morega yumthangnana leiba Myanmar ge Namphalong Bazar ge yetangba sarukta leiba dukan sing maina tumna sakre India dagi hack sanction kibaga Namphalong Bazar ge ahanba gate ge bazar ge anisuba gate fawge yetangbada leiba dukan sing maina tumna sakhe mai edu matau karamna haurakibano haiba khangba ngamdre numidang pung nipanga mini yangkhairom tabadagi sakpa hokiba mai edu nongyang matung phawwa sakhe mai du kananaba Myanmar ge fire service ge water tanker mari sizinaduna mai kanaba honaki edu mai sakpa leptabadagi more ge Manipur fire service ge water tanker anisu sangsinuna mai kanbada mateng pangkhe madudasu mai kanbang amdabadagi divisional officer Manipur fire service Nabachandrana lusingba timna water tanker puraktuna Imphal dagi laklaga mai kanbagi thabak sathakhe Manipur Police Commando 11 AR ge kanguna so mai kanbagi thabakta mateng pangkhe ngarang bazar mai sakhibana maram oiraga ngase Namphalong bazar thong hang khidre mai aduna dukan yangkhai mari yamgi godanga punna dukan taruklom kanbang amdana chakre ngasi ayuk taramatoi AR Police Commando ge timsingna mai chakiba maphamsing yangkhre ngasi numidang wairam pung manga tabada ngarang numidang da Namphalong Kaitel mai sakhiba maphamda Saigang CM amadi Manipur Government ke mihod RK Sivachandrana punna yang seminakre ngarang numidang pung mapalom tabada bomla yonba dukan amadage khangaudana haurakpa mairina dukan yangkhai humdroi godown sama amadi yum taruk tumna mai sakhiba duda India ge veluda lupa kro yangkhai rom hengani haina panare mai sakhiba thodo adugi awabada sarugyanaba ngasi Manipur ge CM and Biren ge ayaba lauraga South East Asia ge leibak
maru aina Myanmar ga hena phawa mari thamduna sokhot minanaba semkhiba ek is committee ge convener RK Sivachandra na lusing batim amana ngase namphalong tamna chatkhe kongsat adu Saigange CM ge maikei dage so mai chakleba maphamda langnaba RK Sivachandra da pau pirakhi hairaduna mahangna hai international border amana tongan ba lebak oina khrasu history ge tangkak kayada awan nungai saruk yanabagom ngarang thokiba mai chakbage thodok asidasu India amadi Manipur gagi maikei dagi saruk yapam thui haina pau asi hek phangbaga CM ge ayab lauraga lakpani kaithen asina Myanmar amadi Manipur gagi mioi lakya ge punsi hingnaribani kaithen asi maisa khibasi yamna nungaite kaithen asi hanagi phibamda hansinaba honanaba Manipur ge layangna angamba mateng pangnaba CM da hankibaga paudam bane Yangon ge India Embassy ge khudang dasu Ministry of External Affairs da kaitel asi sabada mateng pangnanaba honage haina RK Sivachandrana namphalong kaitel maicha khibage maphamduda Saigange CM Dr. Mint Naika loinana yengsin bada pangwisinda phongtokhi ngasi namphalong kaiten mai sakba yengsin bage kongsat aduda Tenopam Police ke SDPO Sandip Gopal Das More Commando OC Posangbam Tarun Kumar su sarugya khe ningsing bayai ngarang mai sakhiba pungpham ado border cross tawbaya drabasu yumlo namba ani ge nungsina bage lepunduna Imphal dege fire service ge gari ahum more fire service ke gari ama amade more police ke maikei dage namphalong kaithenda sangsin badage maisakpa adu ka hena amang ata thoki da badage kanbangam khibani haire more police ke mateng adu namphalong bazar board committee ge maikei dage apenba amade nungai ba phungdorakhe maisapu ge thodok asibu hakthengnana yangsinaba ngasi ayok Moniwa dege namphalong tamna lakhiba Saigang CM Dr. Min Naik nasu mai chapage thodok adubo nungai taba phungdoloduna kaitel asi hanagum athubada sanaba honaragani haibagaloinana Manipur government pusu thagatpa phongdokhi tungdasu awan nungai kyada saruk yaminasi hareduna mathau tabada mateng pangminabaduni maruk haibasi haina media da phongdokhi Myanmar gi maikei dagi Saigang CM ga loinana Ministry of Finance amadi planning su yaukhi United National Liberation Front UNLF Manipur ge Lami Sanglop Manipur People's Army MPA lengkhakibage kuntramatui suba mabokuman numet asina UNLF ge Ministry Affairs Committee Magna Manipur Irepaksa Singi maphamda yawalgi ikai khumnaba utpagaloinana anobu sehigi amasung ningtam yawalge yapapawzen pirakle Manipur gi ningtamba hansinaba lanjangda Manipur miyamna thamoi sengna MPA da mating pangbiba amasung sawat pibana MPA na yengnaba IOF ki mayukta ngasi phawwalan thengnaba amasung miyanggidamak lepangam libani masigidamak irecha singda nungaiba amasung thagatpa phongdorakli ngasi gi numida sida Manipur amasung weshi gi machin manaw oiba lami sanglo punamaki lusing baseng amadi lami punamaki maphamda UNLF megna yawalgi ikai khumnaba utpagaloinana yapapawzen pirakli Loinana lebak miyam gi ningtamla lobo awang bathakta purak piramba thawaina pontha pikhraba athoba ningtamla mising amadi IOF ki miot minaina punsi pikamna khraba irisa punamaki maphamda su UNLF magna revolutionary salute pirakle amadi lanphamda aso pannang badagi amadi yengnaba IOF na ot naibadagi soinairaba yawol lambi singi yengnabagi kaisum sangda leriba singda su ikai khumnari haina UNLF meki chaminge cherolamuna phungdorakle Turasampu ge Farmers Club ke leaders inge workshop program among us rural women upliftment society RWUSK office da Nabard DDM na Rural Development Society ga khusamnaraga sinduna pangthokre asege workshop aduda resource person sing oina sarugya khiba agriculture officer Gindalian na importance of farmers and related activities KVKG program assistant MS Mengai Kimna farmer clubs impact and consequence in Jurasampur Amadi DDM AGM Nabab Jurasampur Tangchin Kup Guitiana Farmers Club role and activities haiba topita wangangki
DI Laboratory Veterinary Office Morina ngasi huida anti-rabies vaccine paksana kapthopagi thabak hokre. Ngasi hida kapthopa adu Veterinary Office Morigi Deputy Director Dr. Saroja gi makada Morigi mafam ahumda chataki. Ahambada Veterinary Office ani subada ISTC Office Om subada Sunrise Club ta pangthoki. ISTC gi office ta hui hida kapthopa aduda I Kamishore VFA Sungkhojang Thauthang Lab Assistant amadi casual attendance na servia duna pangthoki aduga Sunrise Club ta pangthopa adudana VFA staff Rahimuddin amadi Tab Ali anina lusingduna casual attendance ngaloina na hida kapthokli masi hayeng pawa satagi gani haidi Healthcare Center ICC IRCA Thobal Achowa amadi Millennium Coaching Center Thobal Nongangkhong anina pulaga nongmagi oiba hepatitis B ge awareness program ama center asida ngasi pangthokre hairiba thoram asida class 11 amadi 12 ke mahiroi chamaga anina saruya ke tharumduda MNP plus amadi ICC ge resource person LB molna hepatitis B lena sigi maramda wanga ke Ngarang numidang pung taramathoy mine kuntra mga rom tabada Kakseng Police Station gi manungsanna National Highway chamaga ani Impal Mori lambi gi kunuta Singzin manakta DI Tata MA05C 2937 ga A-Star car MA01A 2871 ga thengsinabada A-Star ge driver Sapamp Arun Chan sahi kumanga apokpa Kumar Khongsom Singtham maningda leiba masire atei ahumna sokpadagi aruba pibamda laikanari hairi amaramda ngasi ayupung tarerom tabada nongaibom sakpram laikaida leiba St Mira School manakta leiba pukri amada kangsam modhu sahi humpu wangkhai angom laikaida leiba ama taraga siramlei asiba haksang police na lakholaga jenis mokta thamlamlei imungna pongdorakpada mahak Nongmaibungda leiba workshop amada yaugani sakibadagi ngarang ayu pungma parom tabada workshop tagi thiba khangdana leirakibani hairi aina thingkraba lalolop KCP wa group na Catholic school sing thingsin baga mari lenana police na chaksin thaurang lokhapada ngase ayu pung mangarom tabada Imphal East Police amasung commando gi apun batim amana langdum makada thiba humbagi thabasa thabada KCP wa group ke nandai bam Sadat Joy Singh Alai Sanjoy Jay Kuntrani Toy Apokpai Irent Langdum Makale Kaida Leba Asi Mayum Mayadagi Pare Mangondagi 9mm Pistol Ama Kapayariba Maru Ane Aidi Bomama Pangle Ma KCP Toykawa Magi Makada Tabak Tobuni Haiba Kangmangamle Parabadu Irenbong Police Station da Sinekre Haidi Thasigi taruki nungtin punk mga makairom tabada kurai kendrugi MLA Susil Drona mahaka yumthangnana leiba laisram biswaze ki yumda changlaga nongmai round kya kapki haibagi matangda MLA na mahak nongmai kapki balete mahak yaude haikibadu aranba yumpham yaudaba samsin sajan mangaktani waphamasi ngasi nungtin press club da biswaze masana pangwisingda phongdokibani mana makata aduna MLA na nongmai kapkibagi kudam sangdam loina lei Kapthokraba nongmai tokning lokshinduna lei MLA na nongmai kapi kapti haiba mahaki mayumda kiliba CCTV camera yenglaga khangane mana makata duna hai angam athoge mai yengnaba honabada asumbabu aranba tahan bigatra haibagi singnaba leire mari leinaba singna meng sangbi haiki Socialist Student Union SSUM na lengaki skun singda leptana yengsin khongsa sitpagi saru ama oina langon da leidiba langon ningthau primary school yengsin lobada school ase nisa saba miyamgi sana uniform oibaga loinana amot akai langthokpham oiramle aduga oza amana school suka kadana tolop phangduna lerambaga loinana mahiroi humpurom lairik tamba phangdana leramle haina SSUM ge jerol amana phungdoragle SSUM na paikapa thabak thorongi manung channa United Youth Organization Langol amadi Langol Type 2 gi miyamga pullaga school asid sit senkre hainasu SSUM gi chiromchana okataragli 5 Zeg rape of 9 sector some rifles amadi thawal commando gi apun batimna civil society organization ani alada amadi espo ga khusam naraga lilong haurebi turen ahanbi area da thiba hunbagi thabak sathabada nisage polam amadi kholai pagat pangam kre
polemsing adugi mapu MD Indu Rehman Kauba man accused adudi sen kibadagi phabang maudre adubu Indu Rehman ge loinabi Sultana Elias Mumtaz jai kuntra mangadi fare ngarang phagakiba polemsing adudi SP capsule piece chamaga marufu manga WY tablet piece samaga kunmari N10 tablet marputara nipant Kondo syrup bottle kunitoy ganza gram chaniga taramathoi number 4 drug gram taramanga amadi 9 mm ge life round ahumni haire Mekan pangthokadariba Tripura da Prime Minister Narendra Modi vote kombala kre Sonamurada pangthokpa vote kombagi meeting amada wangangbada state aduda thabak phangdabagi oiriba phibamgi matangda panki 7 pay commission bu Tripura da chana handabagi amadi Laraba Singbo Hantana Yingi Haiba Wapam Tambaga Center na State Aduda Development Kidamak Sempam Kya Thadok Krabasu State Aduda Development Kitabak Amata Udri Haiki Sempam Sing Adu Senza Tumza da Luishalamba Yai Haiki Tripura da Development Uge Hairabadi Gamen Sinma Matau Tai Haina Miamda Prime Minister Modina Apple Tauki Thasigi Kuntareta Pangthokadariba seat humpu laiba Meghaloi Amade Nagaland Bidhan Sabha Mikhalgi Mirepse Pishinba Ngarang Loikre Ngarang Mirepse Pisan Bagi Aruiba Pawuda Raza Ani Asida Masing Yamba candidate Kayana nomination file Dauki Mirepse Pisan Bagi Aruiba Numita Meghaloi da Punna Mirep Chambriga Nipu Humdoi Mirepse Pisan K Nagalanda Nupi Manga Yauna Mirep Chaniga Yankai Humdoina Mirepse Pisan K Raza Animagdangasi scrutiny pangthokle Meghaloida NPP gi Lusingbi Agatha Sangma Mirep Oiri Nagaland gi Jila Tarani Thoi Magdangasi scrutiny pangthokle Raza Duki Makok Singda Khwaidagi Mirep Yamna nomination pal tawki Punna Mirep Nipunipana Kendra Aseda nomination pal tawki Meghaloida akan balamba oigani panariba asi sarkar pairiba Congress amadi opposition BJP ne amaramda Nagalanda akan balamba oigadiriba asi NPF BJP amadi Congress da oiraba yai hana thajanari Rafale aircraft deal aduki sarakpa mamal parliamenta pikre hairi Rafale fighter jet lainabagi deal adu asumbada yumpham oide haina gamena Congress pu maran sekre Rafale aircraft kuntha taruk France tagi lainabagi lesangane tarataruk da intergovernmental agreement adu maram chaba sumbada sengkibanate haina defense ministry na thopa cherolamada hairi item gi matungina piba maman gi matangda e pau phongtolagani haiba wofam sutham ki India France agreement adu lesangane nipan da hanagi gamen na sahi tawkibani haiki hojik lairiba lengak India government tagi amagi manungda negotiation mapung phana lusin ki hairi Hojik sanabagi pauda Irengban High School ground all Irengban Football Federation Sinduna Hojik Satariba third state level cash prize 7A side AIFF football tournament ki ngasi sanakeba match ani ki ahanba ground da YU Kaksingna SMDC Sorabo Panjan manga amadamai thiba pikre YU Kaksingi Panjan Singh adu ngamnai ringna match horapagi minute ahom minute ko manga minute Nipumathoi amadi Nipunipanda amadi KSIs Taishana minute contrasted desert K SMDC ge Panjan aduna Rias Khana minute Nipuma Pandatan Kibane ngasigi ani suba ground dana Mycont FC Charangpan na Chitra FC Irengbambo Panjan ani amada thoikre Mycont FC ge Panjan ani adu Prikantana match ke minetara mapan amadi Y Zurembana mine kuntra mari desan ki Sitra FC ge Panjanduna Wanglena mine kuntra sapadesan kibane Youth Development Organization Kairak Maning Lekaina Sinduna YDA ge ground Sathariba 16th round open 5-man soccer football tournament lisingani tarani panging asi sanakeba matching hamba ground da Walida Wabakaina Lamsau FC Pansan ani soida da thoikre ani suba ground na SMC Sapamna Subas FC Bo Pansan ani amada thoi maithiba pikre All Ziribam Sport Association ASA Ziribam na Sinduna Ziribam has secondary playground da Mapal State ke Tim Singh yauna punna Tim Taratarena Saruya duna Sanariba Taranitui Suba Ziri Cup Invitation Football Tournament 2017-18 ge ngasi sanekeba Tari Suba quarter final league rounda Hisu Tawana Imphal East District Football Association Timbo Pansan ani Suinoda Maitiba Pikre Haying Nipan Suba quarter final league rounda Mongoloid Club Kasarga Rao IE ga sanargani
hauzik aroibada maruiba pau amone pizari Robindro Deputy Speaker oina khankhre Manipur gi mihu singna Nampalong Kaichinda Maisa kiba mapam sing yang singkhre Prime Minister Modi na Tripura da vote khongkhre Image Paodam ngasi gede matang asada loijare neng tabir ba punamapo amakana khurumsari